Iromdom ngaksan na balingak laikiba numit isang masamapon ni Fuganipan, October gitang Taraganipan bu Manipur National Day haina thoram pangthokre. Amadi amat oibigi lising sagat minna bangam labadi Malayam da Santi lakni haina spiritual leader Dalai Lama na phongdokre. Kurumjari, ayat bagi pau miyeng tabiri besing taram ukjari. Hojung mula pau sing sanu napijari. Iromdom ngaksan na balingak laikiba dising sama penipu nipan Oktober gitang tara nipan bu numina sibu nising dora Manipur National Day haina ngasay konung mamang dalaiba Manipur State Film Development Society ki hall na pangtokre. Anirik suboy na Committee of Civil Society kang lipak CCSK na sindo na pangtok potrom maduda CCSK gi President Arjun Tiadhibana haikibada. Numerasi Manipur da ningthau gi lengak loi khraba matung ahan bu oina miyam gi lengak semduna iramdam ngaksan na mihut laikibani Manipur gi puari da miyam gi lengak leiba numit October gi tang tara gi panbu tungi mirol da khangan ba mathau tai Manipur na awaba ta kiba tangkak kaya da Manipuri sing lingjen manadabadagi thokibagi wari thodokya thokibagi wari leri matam madu da ekhoi masel lingjen manaram labadi awaba si taram dabai bharat na ningkha tamduna constitution Sem dringeda Manipur ningkha tamduna miyam gi mihuna lengak sananaba mikhal pangthoki Bharat ki freedom movement ta Manipuri masa singna movement aduda saruk yaki habigi khudam leirabadi miyam mangda puthopiduna mayek sangna khanganbiu Manipur na Bharat ta tinbada matam adugi Manipur masa kharadi yaningba forumba yai madu makoina khudong chaba khara phangna mahona kiba orambasu yai matam madu de leiramba miyam di karisu khangdana amamba amada leibagumna laikiba ngaktani Lisang wasama penipu nipan Oktober gitang tara nipan numit asi iromdom ngaksan na balengak laikiba numit ni haibasi kopam thokte haiki Indiana masage Mikhal pangthum tringeda akhoi ni karigidam ta khoi Mikhal pangthoki ge ba maduda Indiana kamaina yen khige mengsi natraga makoina noi tordu yaroi noi de khoi Indiana hanade tillabani yaroi haibo thingkibu leibra natraga Manipur ki matam tu miyam duna akhoi iromdom lepsara bani khanana election pangthok sarira sida khoi yena hom thokpro thokta bra sine Mày ta khăn nhiều chấm chấm mày khăn nhiều vậy, lại cái số hay bông mày miên là cái một cái gì vậy hắn đó, bây giờ cái gì cao hơn đó chụp bút chặt liền mà đi bút chơi cái gì bảo vậy, anh ấy chụp bây giờ muốn thốn lên này lại hay mày làm thế nào, cái bây giờ chính cái không làm được thế. Ngasige thoromatu da toan civil society ki lusing ma kaya na saru yaki Dr. S. Indra Kumar Manipur University ki retired professor M. Joy Kumar Dr. Thiam Bharot Manipur College ki assistant professor Dr. N. Somorendro Imphan College ki assistant professor Dr. L. Dorendro NJ College ki assistant professor Dr. Mangunjau Maibam MU ki doctoral fellow Dr. K. Muktasana resource person oina Manipur ki haukraba political status economic history of Manipur Lising masama penipu nipan da pangthokiba Manipur election sing basing hiram sing sig matang da wangangki Amurom do Manipur National Day ki thom state guest house da Coalition for Indigenous Rights campaign Manipur Sarkar sinduna pangthokre Manipur University ki Professor W. Navakumar na moderator oiduna pangthokiba rights of the indigenous people on education natural and environment, culture and sports, amadi pre-merger political status haven sing mahiram sing asida maruina khanan nainaki. Toramadu the civil society organizations singi miyoi sing saruk yaki. Professor W. Navakumar Manipur gi miyam gi mikhal na semba Manipur Legislative Assembly mifam sing sama penipu gi nipan gi October tara gi nipan numit asida hodoki numit asibu Sirkana haukiba matam kaya dagi hauna Manipur National Day haina pangtholiba si yamna thagatningai ni masina khunai asigi tunggidamakta karigumba kharadi haukiba singi maramda karigumba kharadi afaba maikei da laklagani haiki Khatamba achauba laipak amana oina leijarambadu Bharat ki laingaklon gi phibal nungda yawgraba matungda di kaidorage bu akoi Parsi state ta handagre madudagi territory oina leigre aduga sumna kaki 1971 da state ama phangaga ngasi di achauba isagi sahi lising ani gi glorious history ama leirambado ngasi di Bharat ki apikpa state ama kak aidana chakthung phidung da state ama kak oina leire Amat oibigi lising sagat minna bagam labadi Malayam da Santi lakani haina numit pini gi khongchat ta Manipur da lakiba spiritual leader Dalai Lama na phongdokre Wapamasi ngasi peace and harmony haina mingthonduna mahakpu taram opwe thorom da phongdokibani City Convention Center da pangthokiba thorom da Manipur speaker Y Khemsan su saruyaki
Dalai Lama na makatana nga sige maliamda miyoy kunaina tangay fadribasi amatu abigi wakalon asini mipung kudimak na masama-masa gi dait launa duna miyoy kunai gi damak da kathok pagalon na thabak tominarbadi nungsina da ba yengthina ba amadi khena ba wakalon pumba ko hon mangamngani masuguma paujal sandokna ba mahak Manipur da lakpani kanagumba lainingi lusing masingna miyam bulla na puduna chana ba hotna badagi thoning da ba thodok wathok ya thok pa ikhoina thengnari Buddhist singi oinadi malayamda santi purak pahayabasi makhogi pamjabani media singnasu santi amadi nungsi chanana purakna ba miyamda paujal santok pachangi amat oina nungsi chanana leminaraba matamda malayamda hena sakhatpa purak pasu ngamgani khena ba wakalon sing leiriba asi mioi ba kunaina semba pothokni masibu mahan si harbadi mioi amana atopa mioi sing nungsina uba ngamlaba matamda to oithokani asgum wakalon sing malayamgi miyamda phawon ba haibasi mahaki apamani haiki dog. I always consider I myself as just one of you. As a matter of fact, 7 billion human beings, mentally, emotionally, physically, we are same. All 7 billion human beings want happy life. Nobody wants suffering. So it is our basic right to be happy family, happy community, happy individual. However, a lot of problem, lot of suffering which humanity now facing. Besides nature disaster, many problems is essentially our own creation. So now here, big contradiction. Everybody wants happy life, do not want suffering. At the same time, many suffering created by ourselves. Why? You see, too much sort of emotion without properly use our intelligence, and too much emotion develop just one-sided, and also short-sighted emotion. When we develop emotion, so we have certain sort of views. Then after even few hours or 1 hour, that emotion little reduce our view, our sort of seeing is something different. That's our daily experience. We all have the experience. Omising unabada Dalai Lama na makatana miyoy ba kudimak kunai kudimak nungain hingba pami adubu miyoy bagi punsida awa ana kaya mayok nari masig matakta miyoy ba na thon ba thodok wathok singdagi miyoy kaya ama awana tari mausagi lainam bina su kariguma matamda miyoy ba kunai da awa ana chaitheng kaya piri masidagi kokna ba ikhoi kudimak na hona mina ba changi miyoy bagi wakhalon aphabada yumpham oirabadi thoning da ba thodok wathok sing hantahan bada mateng oigani haiki. I always stress we are same human being. No differences. You and me, we are same. As a matter of fact, 7 billion human beings on this planet is same human being. Mentally, emotionally, physically, same. And everybody, 7 billion human beings, want happy life. Everyone have right to carry happy life. And then second, my commitment is that I am Buddhist monk. All major religious traditions have same potential. All can serve humanity to bring inner peace. Use different method, different concept, but same sort of
of potential. So harmony among different institutions is very essential and very possible. I always say, mentioning India is the example. Beside homegrown different Dharma tradition, that is Sangha philosophy, Jain philosophy, Buddhist philosophy, and then later, like Sikhism, these are homegrown religion. And then Zoroastrian, very ancient time, from ancient Persia. Then Judaism, Christianity, Islam, all come from outside. But about 2,000 years now, all major religious traditions live together, basically harmoniously. Makatana miyam ko unabada microphone yada bagi thodo ama thokre. City Convention Center the yada microphone thamliba si leitengira masi Manipur gi technology ra haina spiritual leader Dalai Lama na phongdo lomkhre. Kasi gi thorom madu gi aroi ba sarukta sathakiba interaction gi thoromda Manipur gi mapanda gi lakpa miyoi amana wahang pohang taunana mo honarak pada mahake microphone adu yakide miyoi aduna wahang hangana mo honabada microphone yada bagi moong mato odu ubadagi Dalai Lama na wapham madu phongdo lomkhibani. Amaromda Thoromodu basili lang libasina tausada badagi paumi singe pampam ningti na salam kide paumi kya City Convention Center gi mayai da khonglambi oina thamliba mafam aduda phamduna pau longlaki laliba Diwali kumai amadi ningol sakobga mari lenena hausu Manipur gi toan mafam kaya da ayuk nungthil lamadi numidagi matamda lagaw khawgi thabakan khanaragli mafam kharada suguma thabak asi thingnana ba police personnel singna koina chatuna thabak kaya locally amromda police personnel kharana di lagaw khawpham dagi paisa khongotpagi thabak Sathaduna lagaw khawri madu ngak senbigi moongda oina sathaba uri mafam kharada lagaw sanaba yade haina police na thugaibagi thabak chatharabasu Imphal gi manungi national highway maktada lambi gi nakalda hing chuppa lagaw mafam ahum mari thokna sanaduna leiriba asidadi police personnel singna khangsin usinnadana leire thongasna mathau sengna tawjariba singbu police personnel khujok kharana chenta hanbagi loinana sel kharap piraga sizinaba yaba moongda uhanba yawre thongasina misang sanganai maong da sathar pagum tawre hari makok thong official singna ningthini yangshin haning bagi pa ma thamnaragli brema tak lominis Irujo Coaching Institute admission open for 4-month CBSE comprehensive course for class 9, 4-month CBSE revision course for class 10 and 12. Class commencing from 11th October 2017. Class timing 4:45 to 7:30 p.m. Features probable questions, discussion, previous year's questions, discussion, study materials, worksheets, practice test series, mock test, performance assessment for its students. For details, please contact Irujo Coaching Institute. Contact number 8131025634. Iramdam Manipurda, Iramdam Masikidamukta Sajabani, Sangai Teng. Apaba Makalgi LLDP in a Sajaba, Yansinaba Polam Yaudaba, Sangai Teng, Pangigani, 200, 300, 500, 750, 1000, 1500, 2000 liters Sanba, Sahitaragi guarantee Galoina. Lismart industry na Putoksava, Sangai Teng, season abiu. Aigi Tamoina, Achit Pathasaba Tamsari. Sri Manipur Jewelers. Yumda sumnai raga khanbane di kana roi engunda loina thingna khrabani wakhal do wagana lao ai koi kudingo phasamina rase miyam gi apamba design kudingo soidana phanlagani Sri Manipur Jewelers. Break matungna makhata pa pau pujari ai haijaba pomba mating laina thabak tawraga mipal tangbagi sanabi leriba simuthat nanaba pun honaba matam oire haina Commerce and Industries Minister T.S. Bishojitna Regional Sras Phe Loshin bagi thorom da haikre Manipur State Rural Livelihood Mission RDNPR na sinduna sathakiba Phe Loshin bagi thorom da RDNPR gi Principal Secretary M.S. Khan Manipur Rural Bank Chairman Dr. Prasanna Kumar Bal su saruyaki Minister na makhatana Manipur gi chingtam gi helom gi thak hena wangkhan anaba mi yeng changle Helum gi self-help group sing makoi sing punshin duna amaga pau phauna duna hena phaba polam sing puthok patangai phadre haiki ana thagat bu matam da ai nga hanga ki khalaga thagat pigano aphaba thagat piyo aphaba pol akani aphaba phatta ba haibase miyoi bagi hakchang ga loina raga loina mak yawra chakpa akani aina aphaba thawak tordi aphaba mi kawai aina phatta ba thawak tordi phatta ba mi kawai khela ba kali sulai Aigi wakal gi warani adu aigi tawfur puduna migi mahul lepadawani migi masakna magi property na migi mahul lepiyade MLA khatina tawgadawani
मंत्री खतन तौगदबनी गवर्नमेंट सिलकान मणिपुर चाखलंगदबनी हारगदी अखोय मणिपुर कदमन चाखलोय आंगांग ओइगेरा अहन ओइगेरा सोसाइटी दा अखोय मियोइबा ओइन पोला कान मागी मसागी पार्टिसिपेशन जे यावरबा मतमदा मणिपुर चाखकनेबा अखोय चीफ मिनिस्टर खतना अखोय गवर्नमेंट ट्राई को लेरिसिना मणिपुर शासन तौरे हारकान हेक्ट चाखने हाइबा लेति अदुन डेमोक्रेसी चटपलै बाक्ता डेमोक्रेसी करीगदमक्ता पामनरमिनो हाइबसे प्रजा म्यामना खंगदबनी करीगदमक्ता कोन वोटिंग राइट्स थममिनो हाइबसे प्रजा म्यामना मुगुन ओइना खंगदबनी एंग्लो कुकीवार की चाम सुबनिंग सिंह थरम सांदल डिस्ट्रिक्ट की लोनपी द पांगथोखरे इपाई पुसिंग पुनसी कथोक्तुना इरमदम मसी कलंबदगी ngasi मिरोना साउथोन हिंगमंगमबनी हाइना एजुकेशन मिनिस्टर टीएस राजेश सामना थरमदुदा फोंगदोखरे माना मखाताना एंग्लो कुकीवार की नुमित असि स्टेट हॉलिडे ओहेननबा कैबिनेट ता पुथोक्तुना खनगनी मणिपुर दा हौजिक लाल सोनरिबसि लाइरबा चाव फंगदबा मदि लाइरिक हाइतबा थबक फंगदबदगी ओरकपा प्रॉब्लम सिंग असननी मसदगी कननबा अखोय खुदिमक होनमिनबा चंगी अखोय मसेल नुक्सी चानन लेमिनदुना तातुक तासन तौमिनरबदी स्टेट असुदा चाकोटपा अमा पुरकपा ngमगनी हाइकी इदि अखोय लमसिदि कल्लगा थमिरमी लम कल्लगा थमिरमसो अखोय लेत्रगदी वारक्तना अनाबा लाक्तना अखोय मसे नुक्सीनदना सीगरगरे लमसि अखोय गिना हाइबि याररोय अदना मोइना कन्बिरम्बा अखोय ब्रेव फो फादर्स न कन्बिरम्बा हीरोस न कन्बिरम्बा मसी लेड बाय अखोय गेसरा लेरिबा अखोय काय खुंगनरबा हीरोस न कन्बा सिगुमा अखोय लमसे मसी सफलनसे फन जरगदी फर्स्ट ऑफ ऑल अखोय ngसाय फादर तौथांग नाइबदो hatred can be conquered only by love nungsibana why Jesus sacrificed his life for us aswan ma phataba mayam do madu ngakpi daga afaba mayam ni kannabe dam he sacrificed likewise they also sacrificed their lives for us aduna akui gi masigi celebration sigi meaning legani haire meaning dikama kana legade haibo अखोई आल मनसिंग लम से अखोई खुन अखोई लेबाक से कन्बिरमे अखोई नुक्सीना फजन लेमिनरगा अमा तोइना नुक्सीनरगा लेमिनरगा अखोई चौखटपा माइकेल समिनबा तारगदी अदुरगदी द स्ट्रेंथ्स एंड वीकनेसेस अखोई लोइनमा की स्ट्रेंथ एंड वीकनेस लेगनी लेरी मैम से अखोई वीकनेस मैम से स्ट्रेंथ मैम से मेकअप तोरगा वी कैन फॉर्म अ गुड फैमिली अ बिग टीम एंड वी कैन विन द वॉर अगेंस्ट पॉवर्टी illiteracy unemployment and development sibo mayam se akoi soidana ngongani ane thaja jai Thoromadu Youth Affairs and Sports Minister Le Pau Hauki Edisi Chandel ki chairman ngamkho saizau ko ki NP Manipur ki hana ki president thangkho sai Hauki bamadi kunipan suba sector Assam Rifles ki makok thongbo officer Singh Saruyaki Anglo ko ki warda sikhiba lonpi khulgi ngulkhub Hauki ki mitamda leisu katpaga loina gan salute pi duna kai khumna ba utki ngolkhom hauki ki maramda iba booklet amasu mafamadu da thoromadu da phongdoki masibu hena ningsingpam thoi haibu wafam sing thamnaki mafamadu da memorial park ama sanana ba urep uyungsu tamki Committee on Human Rights Core Manipur ki Finance Secretary ki thausu puriba Human Rights Defender Advocate Okram Newton Kumar ki singjami oinam lekai deliba masagi yumda sakangdaba singna tang tara ga mari ki numidang da nongmai kapsulamba thongbu Committee on Human Rights Core Manipur na condemn tobo phongdorli matau karamna security kungma mafam masita kanana nongmai kapsulam libano hari chenari ba miyu sing hausu phawba phaba ngamda ba haibasi laibak thibani todo osida chenari ba miyu bagi miyu sing langlang lanjin athuba matam da mari lena ba authority na miyam khangna puthokadabani haina dabi tori Break amatang amukan luminas. Hakchangi labor solak padagi producing attaba hakchang choktarba tumba chaba yaraktaba khong hama numayaktaba singidamak amatta ngaraba upaidi jolip syrup amasu jolip capsule bu changni sinabio pengba ngaton Pangbiragani, Nimo Chakobuki Manguin and Mapumari Faraba Pengba Amadi Ngaton. Nimo Chakobuki Damak discount supizeri. Ngaton KG Manga lay with the KG am a free. Pengba KG Tara lay with the KG am a free the pizeri. Akak Navamatamni, Nasimak Lingshin Birakton order Togiho. Pangpam S Tomba and Sons Pengba Farm, Hyang Tang Bazaar. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Amukana taram loksari makataba pauda
Ningol Chakobaga Mari Lenana, Helum Giweba, Kangla, Autumn Fair, Ama Infalga Secure Office Complex the Hokre. Fair Sehodopada Tourism Special Secretary R. Sudan, MDS ki Project Director S. Rupukumar Yauki, Tormadu Special Secretary Tourism, Sudan, Manipuri Helumasi, Todona Maming Chapapolam Ama Were, Masihana Putopagi Matautare, Mapamatam Naidan Yamna Twin, Helum Pier Toba, Kanagani Hana Pondoki. Handloom is one sector which can really bring employment. It can really boost the economy in the rural areas. And any effort that is made towards that direction will be a productive economic effort. Ningol Sakobaga Mari Lenana Kwaraman Katel, Port Chay Lebigasa Hangalagli, Port Chitpikang Hanataki Hangalagli, Hina Fion Binupi, and Fondoragli. Manipuri Yam Sintana over Pazakra Ningol Sakobasi, the Kina Hidanagi Mong the Sata Haning The Kina pick patch of Romta Hidanabi Mong the Lak Pasina, Ningol Sakobi, Nungu Abuhan Tokasi, Manxil Lakatra Hina Kiba Fawi, Masida Equitim in a Puna Wakal Tamina Batangai for the Hina Katil from the Imam and Fondoragli. Ampazana, Aduga, Katin, Yam Chili, Lakba Misu, Machida, Yam the inner air, Aduga, Quaki Zako was here, Yam na Hin, but the Honing de Imana, Panema, Pima, Hapaga, Hazana, Kujahi Maginusizana, Mabung, Mayam Zak. Zamina Raga, a Quiggy Nusizana, which had Hanning, Aduga, I hear by Amna the Honing Day, Katin Sizu, has Yamna no white. Aduna Sile, Amna Kuju, Katil Ahamba, the Pumming, Agasi, Yam Tin Kenare, Aduna, no white Vanina, Ibo, Masidane, Ma, we sit by the Adum Silly, you on Badia Dum Joli, Panic Pazana Maticana, a Quisipum to what them silly Joli. Aduga Makata Bagidi, Bungo, Isasing to the Hajat, the wife when Zako was a Hidana Hangumsi, Nuxizana, Paniema Pima, the Kinata Raga, Mabung, Pazana, Nuxinana, Zakzaminara, Zakzaram, Saminaraga, Luchan Minasi, I hear but Tobiganu, Hibasima, I Hajaram, Gap of Geloina. No select the more about Paul Mukanapizari. Irom dong ngaksan na balingak lay kibo numit ising wasama pa ni Fugani pan October kitang tarag mapan buning tarani pan buning sindo na Manipur National Day hay na thorompang tokre. Amadi amat tuway bigi lising sagat minna na bangam labadi maliyam da santi lakani hay na spiritual leader Dalai Lama na pungtokre. Pas ko ina di has tibni piso pa matang solution zare. Tapi sing amakon kunjari.